ꯑꯩ ꯑꯦꯛꯇꯔ ꯅꯠꯇꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯤ꯫ ꯐꯤꯂꯝ ꯑꯁꯤ ꯑꯍꯥꯟꯕꯗ ꯁꯤꯜꯍꯩꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯗꯨꯒ ꯕꯤꯖꯨꯁꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯡꯗꯨꯗ ꯁꯤꯜꯍꯩꯕꯅ ꯕꯤꯖꯨ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯕꯤꯖꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯤꯜꯍꯩꯕ ꯑꯃꯗꯤ ꯕꯤꯖꯨ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩ ꯍꯥꯏꯕꯗꯨꯗꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯒ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯤꯜꯍꯩꯕ ꯃꯄꯥꯅ ꯑꯣꯛꯄ ꯆꯠꯇꯨꯅ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯕꯤꯖꯨꯅ ꯃꯩ ꯑꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯃꯆꯦ ꯊꯣꯛꯄ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯆꯦ ꯊꯣꯛꯄ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯪꯉꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯗꯤꯜꯂꯤꯗ ꯗꯤꯖꯥꯏꯅꯤꯡ ꯇꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯊꯣꯛꯂꯛꯄꯒ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯁꯤꯜꯍꯩꯕ ꯍꯣꯏꯗ ꯀꯣꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯜꯍꯩꯕꯒ ꯕꯤꯖꯨꯒ ꯂꯣꯏꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯀꯌꯥ ꯄꯥꯝꯂꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀꯣꯏꯅꯗꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯁꯤꯜꯍꯩꯕꯗꯒꯤ ꯕꯤꯖꯨꯕꯨ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯗ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯕꯤꯖꯨꯕꯨ ꯕꯤꯖꯨꯒꯤ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯈꯤꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯅꯗꯤ ꯃꯗꯨ ꯌꯥꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯅ ꯕꯤꯖꯨꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯛꯈꯤꯕꯅ꯫ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯔꯒ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯤꯜꯍꯩꯕꯅ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕꯗ ꯐꯗꯤ ꯀꯥꯎꯔꯝꯂꯦ ꯍꯥꯏꯗꯨꯅ ꯕꯤꯖꯨꯗ ꯑꯝꯇ ꯄꯨꯔꯛꯅꯕ ꯍꯥꯏꯕꯗ ꯕꯤꯖꯨꯅ ꯄꯨꯔꯛꯄꯗꯒꯤ ꯁꯣꯏꯕꯗꯒꯤ ꯐ꯭ꯂꯣꯔꯗ ꯇꯨꯁꯤꯟꯗꯨꯅ ꯕꯤꯖꯨꯒꯤ ꯈꯣꯡ ꯁꯣꯛꯈꯤ꯫ ꯕꯤꯖꯨꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯁꯤꯜꯍꯩꯕꯅ ꯁꯦꯕꯥ ꯇꯧꯕꯗꯁꯨ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯈꯤ ꯑꯃꯗꯤ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯗ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯇꯠꯇꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯇꯠꯇꯅ ꯇꯥꯟꯊꯣꯛꯈꯤꯅꯕꯒꯤ ꯋꯥꯔꯤ ꯇꯧꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯕꯤꯖꯨꯗ ꯗꯥꯏꯔꯦꯛ ꯍꯥꯏꯈꯤ꯫ ꯁꯤꯜꯍꯩꯕꯒ ꯕꯤꯖꯨꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕꯗꯨ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯕꯤꯖꯨꯗ ꯍꯥꯏꯈꯤ꯫ ꯕꯤꯖꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ꯫ ꯕꯤꯖꯨꯅ ꯁꯤꯜꯍꯩꯕꯕꯨ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯤꯖꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯠꯃꯥꯡꯗ ꯆꯝꯅ ꯂꯣꯏꯅꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯋꯥꯈꯜ ꯑꯃꯃꯝꯗꯤ ꯈꯟꯅꯕꯒꯨꯝ ꯇꯧꯔꯤ ꯕꯤꯖꯨ ꯑꯃꯁꯨꯡ ꯁꯤꯜꯍꯩꯕꯒꯤ ꯃꯔꯤ ꯑꯁꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯗꯤꯜꯂꯤꯗ ꯗꯤꯖꯥꯏꯅꯤꯡ ꯇꯧꯗꯨꯅ ꯂꯩꯕꯤ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯒꯤ ꯃꯃꯥꯒ ꯃꯃꯥꯡꯗ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯁꯤꯜꯍꯩꯕ ꯍꯣꯏꯗ ꯀꯣꯏꯔꯛꯎ ꯍꯥꯏꯈꯤꯕꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯀꯣꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯨꯡ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯁꯤꯜꯍꯩꯕ ꯑꯃꯗꯤ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯖꯨ ꯆꯥ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯒꯤ ꯃꯃꯥꯅ ꯕꯤꯖꯨꯕꯨ ꯀꯅꯥꯅꯣ ꯍꯪꯈꯤ꯫ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯕꯤꯖꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯈꯤ꯫ ꯁꯤꯜꯍꯩꯕꯅ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯄꯣꯛꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯑꯃꯗꯤ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯒꯤ ꯃꯃꯥ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯜꯍꯩꯕꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯕꯤꯖꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯁꯥꯎꯈꯤ ꯉꯥꯡꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯏꯍꯥꯛ ꯉꯪꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ
ꯈꯪꯍꯧꯗꯅ ꯕꯤꯖꯨꯒꯤ ꯃꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯕꯤꯖꯨꯒꯤꯅ ꯈꯨꯔꯥꯇꯣꯟ ꯍꯥꯏꯅ ꯀꯧꯕ ꯃꯈꯨꯔꯥ ꯑꯗꯨ ꯁꯤꯂꯩꯕꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯌꯨꯝꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯕꯤꯖꯨꯒꯤ ꯃꯈꯨꯔꯥꯗꯨꯅ ꯎꯁꯣꯞ ꯑꯃ ꯀꯠꯀꯅꯤ, ꯃꯗꯨꯒꯤ ꯌꯨꯝ ꯍꯨꯞꯅ ꯂꯥꯛꯅꯕꯒꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯁꯤꯂꯩꯕꯒꯤ ꯃꯃꯥꯅꯗꯤ ꯂꯥꯛꯅꯤꯡꯗꯕꯒꯤ ꯋꯥꯇꯥ ꯑꯃ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯖꯨꯒꯤ ꯃꯈꯨꯔꯥꯇꯣꯟ ꯑꯗꯨ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯆꯥ ꯐꯧ ꯊꯛꯇꯅ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩꯒꯗꯕ ꯂꯩꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯁꯤꯂꯩꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯒꯤ ꯃꯃꯥꯒ ꯎꯅꯗꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯁꯤꯂꯩꯕꯒꯤ ꯃꯄꯥꯅ ꯁꯤꯂꯩꯕꯒꯤ ꯃꯐꯝꯗ ꯌꯨꯝ ꯄꯥꯟꯅꯕꯒꯤ ꯋꯥ ꯍꯥꯏꯈꯤ꯫ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯤꯂꯩꯕꯅꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯃꯗꯨꯗ ꯁꯤꯂꯩꯕꯒꯤ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯉꯥꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯕꯤꯖꯨꯁꯨ ꯇꯥꯈꯤ꯫ ꯕꯤꯖꯨꯅ ꯇꯥꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯟꯈꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯁꯤꯂꯩꯕꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯒ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯎꯅꯈꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯦ, ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯑꯃꯗꯤ ꯁꯤꯂꯩꯕ ꯌꯥꯅꯈꯤ꯫ ꯃꯈꯣꯏ ꯃꯐꯝ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯩꯊꯣꯛꯈꯤꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯤꯂꯩꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯕꯤꯖꯨꯗꯤ ꯕꯤꯖꯨꯒꯤ ꯃꯈꯨꯔꯥꯇꯣꯟꯒꯤ ꯃꯌꯨꯝꯗ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯁꯤꯂꯩꯕ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯕꯤꯖꯨ ꯂꯩꯔꯝꯗꯕꯗꯒꯤ ꯁꯤꯂꯩꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯈꯠꯅꯗꯨꯅ ꯕꯤꯖꯨꯕꯨ ꯁꯤꯂꯩꯕꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯕꯤꯖꯨꯒꯤ ꯈꯨꯔꯥꯇꯣꯟꯒꯤ ꯌꯨꯝꯗ ꯕꯤꯖꯨꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯕꯤꯖꯨꯒ ꯁꯤꯂꯩꯕꯒ ꯑꯃꯨꯛ ꯉꯥꯡꯅꯈꯤ, ꯈꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯖꯨꯅ ꯆꯩꯗꯨꯅ ꯁꯤꯂꯩꯕꯕꯨ ꯇꯥꯜꯂꯛꯈꯤ꯫ ꯁꯤꯂꯩꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯅꯣꯡꯉꯥꯟꯕꯗ ꯕꯤꯖꯨꯁꯨ ꯃꯥꯒꯤ ꯈꯨꯔꯥꯇꯣꯟꯅ ꯇꯝꯕꯗꯒꯤ ꯁꯤꯂꯩꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯂꯩꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯎꯕ ꯑꯃꯒ ꯄꯪꯀꯞ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯁꯨ ꯕꯤꯖꯨꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯀꯅꯥ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗꯦ, ꯁꯨꯞꯅꯇꯒꯤ ꯕꯤꯖꯨ ꯅꯠꯇꯅ꯫ ꯗꯣꯛꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯁꯤꯂꯩꯕꯅ ꯇꯠꯇꯅ ꯁꯣꯜꯂꯤꯕ ꯕꯤꯖꯨꯒ ꯂꯣꯏꯅꯍꯟꯗꯨꯅ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯒꯤ ꯕꯤꯖꯨꯕꯨ ꯁꯤꯂꯩꯕꯒꯤ ꯃꯄꯥꯅ ꯕꯤꯖꯨꯗ ꯍꯥꯏꯖꯗꯨꯅ ꯁꯤꯂꯩꯕꯒꯤ ꯌꯨꯝꯗ ꯕꯤꯖꯨꯕꯨ ꯊꯝꯗꯨꯅ ꯁꯦꯟꯅꯍꯟꯈꯤ, ꯁꯦꯕꯥ ꯇꯧꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯂꯩꯕ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯟꯖꯤꯟꯕꯒꯨꯝ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯕꯤꯖꯨꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯁꯤꯂꯩꯕꯕꯨ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯁꯨ ꯁꯤꯂꯩꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯀꯔꯤꯁꯨ ꯃꯅꯥ ꯊꯥꯕꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯁꯤꯂꯩꯕꯒꯤ ꯃꯃꯥꯅ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯒꯤ ꯃꯃꯥꯒ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯥꯏꯅꯈꯤ꯫ ꯃꯗꯨꯗꯁꯨ ꯁꯤꯂꯩꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯕꯤꯖꯨꯅ ꯍꯥꯏꯕꯗꯒꯤ ꯌꯥꯗꯨꯅ ꯁꯤꯂꯩꯕ, ꯕꯤꯖꯨ ꯑꯃꯗꯤ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯃꯤꯟꯅꯈꯤ꯫ ꯆꯠꯃꯤꯟꯅꯕ ꯑꯗꯨꯗ ꯕꯤꯖꯨ ꯑꯃꯗꯤ ꯁꯤꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯊꯧꯕꯗꯒꯤ
ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯜꯂꯩꯕ ꯕꯤꯖꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯁꯤꯜꯍꯩꯕ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯅꯔꯕ ꯃꯇꯝꯗꯨꯗꯁꯨ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯕꯤꯖꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯤꯜꯍꯩꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯈꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯕꯤꯖꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ, ꯄꯦꯟꯊꯣꯛꯄ ꯇꯝꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯑꯃꯨꯛ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯗ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯅꯗꯤ ꯌꯥꯈꯤꯗꯦ꯫ ꯃꯔꯝꯗꯨꯗꯤ ꯁꯤꯜꯍꯩꯕꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯒꯤ꯫ ꯑꯗꯨꯕꯨ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯁꯤꯜꯍꯩꯕꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯈꯤ꯫ ꯁꯤꯜꯍꯩꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯁꯤꯜꯍꯩꯕꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯃꯩꯗꯗꯤ ꯁꯤꯜꯍꯩꯕ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯁꯤꯜꯍꯩꯕꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯌꯥꯝ ꯋꯥꯅ ꯈꯥꯡꯗꯨꯅ ꯃꯥꯇꯕꯨ ꯐꯔꯗꯤ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯔꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕꯗꯒꯤ ꯁꯤꯜꯍꯩꯕꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯁꯤꯜꯍꯩꯕꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯌꯦꯡꯈꯤꯕ ꯗꯣꯛꯇꯔꯒ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯈꯤ, ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯦꯕꯥ ꯇꯧꯈꯤꯕ ꯕꯤꯖꯨꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯜꯍꯩꯕꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯒꯤ CCTVꯒꯤ ꯐꯨꯇꯦꯖ ꯂꯩ ꯍꯥꯏꯗꯨꯅ ꯁꯤꯜꯍꯩꯕꯗ ꯗꯣꯛꯇꯔꯅ CCTVꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯄꯤꯗꯨꯅ ꯌꯦꯡꯍꯟꯕꯗ ꯁꯤꯜꯍꯩꯕꯅ ꯑꯁꯦꯡꯕ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯜꯍꯩꯕ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕꯒꯤ ꯃꯔꯝꯗꯤ ꯕꯤꯖꯨꯕꯨ ꯁꯤꯜꯍꯩꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯂꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯅ ꯕꯤꯖꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯕꯤꯖꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯅ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯕꯤꯖꯨꯒꯤ ꯃꯃꯥ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯗ ꯂꯩꯈꯤꯗꯦ꯫ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯐꯥꯎ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯅ ꯌꯣꯛꯄ ꯍꯥꯏꯅ ꯔꯥꯏ ꯇꯥꯈꯤꯕꯗꯒꯤ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯅ ꯃꯆꯥꯁꯛꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯑꯣꯏꯅ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯜꯍꯩꯕꯒꯤ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯅꯕꯒꯤ ꯍꯥꯏꯕ ꯂꯥꯛꯈꯤꯕ ꯑꯗꯨ ꯕꯤꯖꯨꯅ ꯌꯥꯈꯤꯗꯦ꯫ ꯕꯤꯖꯨꯒꯤ ꯃꯄꯥꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯅꯣꯡꯃ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯁꯤꯜꯍꯩꯕ ꯕꯤꯖꯨꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯕꯤꯖꯨꯅ ꯁꯤꯜꯍꯩꯕꯗ ꯁꯥꯎꯈꯤ, ꯉꯥꯡꯈꯤ, ꯑꯉꯥꯎꯕ ꯍꯥꯏꯅꯁꯨ ꯆꯩꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯤꯜꯍꯩꯕꯅ ꯑꯩ ꯉꯥꯎꯗꯦ, ꯉꯥꯎꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯁꯤꯜꯍꯩꯕꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯤ ꯁꯥꯅꯕꯗ ꯍꯨꯛꯍꯧꯗ꯭ꯔꯕ ꯆꯦꯅ ꯁꯥꯕ ꯆꯦꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯁꯤꯜꯍꯩꯕꯅ ꯕꯤꯖꯨꯒꯤ ꯉꯛꯁꯝꯗ ꯍꯨꯛꯄꯤꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝ, ꯐꯤꯂꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ MFDC ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯗꯨꯗꯁꯨ ꯐꯪꯂꯕꯅꯤ ꯑꯃꯗꯤ ꯀꯦꯁꯦꯠ ꯑꯣꯏꯅꯁꯨ ꯐꯪꯂꯕꯅꯤ꯫ ꯃꯤꯌꯥꯝ, ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯂꯧꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ꯫